ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯁꯦꯡꯗꯣꯛꯅꯕ TNLꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯔꯅꯤ ꯀꯦꯝ NPD꯫ CMꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯈꯣꯡꯆꯠ ꯌꯩꯊꯣꯛꯄꯤꯌꯨ ꯀꯨꯀꯤ NP꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯎꯃꯪꯒꯤ ꯂꯝ ꯆꯥꯗ 70 ꯔꯣꯝ ꯃꯥꯡꯈ꯭ꯔꯦ꯫ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯃꯣꯔꯦꯗ ꯅꯦꯁꯅꯦꯜ ꯂꯣꯛ ꯑꯗꯥꯂꯠ ꯐꯝꯈ꯭ꯔꯦ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯕꯣꯝ ꯕ꯭ꯂꯥꯁꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯏꯃꯨꯡꯗ ꯁꯦꯟꯒꯤ ꯃꯇꯦꯡ ꯄꯤꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯡꯒ ARꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯆꯠꯇꯨꯅ ꯍꯟꯗꯛꯇ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯑꯉꯥꯡ ꯑꯅꯤ ꯑꯣꯏꯅꯥꯝ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯑꯣꯏꯅꯥꯝ ꯌꯥꯏꯁꯅꯥꯗ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯒ ꯎꯅꯗꯨꯅ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯗꯥꯏꯃꯟ ꯇꯤꯚꯤ ꯑꯃꯗꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯖꯦꯝꯁ ꯍꯩꯀ꯭ꯔꯨꯖꯝꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯑꯅꯤꯒꯤ ꯑꯄꯣꯛꯄ ꯑꯣꯏꯅꯥꯝ ꯃꯉꯥꯟꯉꯝꯕ ꯑꯁꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯕꯣꯛꯁꯨ ꯗꯣꯅꯔ ꯃꯦꯝꯕꯔ ꯑꯣꯏꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯦꯡꯕꯥꯡꯁꯤꯡꯗ ꯌꯥꯎꯔꯛꯄ ꯏꯃꯨꯡꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯃꯛꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯊꯥꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯨꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯃꯦꯝꯕꯔꯁꯤꯡꯒ ꯂꯣꯏꯅꯅ ꯊꯧꯅꯤꯈꯤ꯫ ꯇꯦꯡꯕꯥꯡ ꯑꯁꯤꯒꯤꯗꯃꯛ ꯃꯩꯇꯩ ꯅꯨꯡꯁꯥꯅ ꯕꯁ ꯑꯃ, ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯁꯣꯔꯣꯕꯂꯥ, ꯏꯃꯥꯁꯤ ꯁꯣꯔꯣꯖꯤꯅꯤ, ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯗ ꯔꯣꯍꯤꯅꯤ, ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯃꯗꯤ ꯑꯇꯩ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯥꯛꯄꯤꯈꯤꯕꯗ ꯗꯥꯏꯃꯟ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯆꯍꯤ 7 ꯂꯣꯝ ꯑꯁꯤꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯈꯥꯏꯅꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯌꯥꯎꯅ ꯃꯦꯝꯕꯔꯁꯤꯡꯒꯤ ꯏꯃꯨꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ꯫ ꯊꯣꯡꯒꯥꯟꯗ ꯕꯣꯝ 2 ꯊꯝꯖꯤꯜꯂꯝꯂꯦ꯫ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯕ꯭ꯔꯍ꯭ꯃꯄꯨꯔ ꯒꯨꯔꯨ ꯑꯔꯤꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯉꯁꯤ ꯕꯣꯝ 2 ꯊꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:45 ꯔꯣꯝ ꯇꯥꯕꯗ ꯕ꯭ꯔꯍ꯭ꯃꯄꯨꯔ ꯒꯨꯔꯨ ꯑꯔꯤꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯒꯨꯔꯨ ꯑꯔꯤꯕꯝ ꯚꯕꯥꯅꯟꯗ 51 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯖꯤ. ꯕꯤꯅꯣꯗ ꯀꯨꯃꯥꯔꯒꯤ ꯌꯨꯝꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯕꯣꯝ 2 ꯍꯥꯞꯂꯒ ꯊꯝꯂꯝꯕꯅꯤ꯫ ꯕꯣꯝ ꯍꯥꯞꯄ ꯄ꯭ꯂꯥꯁꯇꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯒꯨꯔꯨ ꯑꯔꯤꯕꯝ ꯚꯕꯥꯅꯟꯗ ꯂꯥꯁ ꯋꯥꯔꯅꯤꯡ PWG ꯑꯃꯁꯨꯡ ꯒꯨꯔꯨ ꯑꯔꯤꯕꯝ ꯁꯋꯥꯟꯗ ꯂꯥꯁ ꯋꯥꯔꯅꯤꯡ PWG ꯍꯥꯏꯅ ꯏꯕ ꯆꯦ ꯃꯆꯦꯠ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯒꯨꯔꯈꯥꯟ ꯈꯨꯟꯗ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕ ꯌꯨꯝ 2ꯗ ꯁꯛꯈꯪꯗꯕꯁꯤꯡꯅ IED ꯄ꯭ꯂꯥꯟ ꯇꯧꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯑꯗꯨ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯒꯨꯔꯈꯥꯟ ꯈꯨꯟꯗꯒꯤ ꯅꯤꯡꯊꯧꯖꯝ ꯏꯕꯣꯝꯆꯥ 53 ꯑꯃꯁꯨꯡ ꯀꯣꯟꯖꯦꯡꯕꯝ ꯔꯝꯕꯣ 63 ꯀꯧꯕ ꯑꯅꯤꯒꯤ ꯌꯨꯝꯁꯤꯡꯗ ꯊꯝꯖꯤꯜꯂꯝꯈꯤꯕꯅꯤ꯫ ꯕꯣꯝ 2 ꯑꯗꯨ ꯑꯃꯅ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯒꯤ ꯕꯥꯔꯗ ꯐꯤꯠ ꯇꯧꯔꯝꯈꯤ ꯑꯗꯨꯒ ꯕꯣꯝ ꯑꯃꯅ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡꯒꯤ ꯄꯔꯗꯥꯗ ꯌꯣꯝꯁꯤꯜꯂꯒ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯅꯤ꯫ ꯕꯣꯝ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯌꯨꯝꯕꯨ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯦꯡꯁꯤꯟꯅꯅꯕ ꯆꯪꯁꯤꯜꯂꯨꯕꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯕꯣꯝ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯕꯣꯝ ꯑꯦꯛꯁꯄꯥꯔꯠ ꯌꯥꯎꯕ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:30 ꯔꯣꯝ ꯇꯥꯕꯗ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯗ ꯗꯤꯁꯄꯣꯖ ꯇꯧꯈꯤ ꯍꯥꯏꯔꯤ꯫
ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 6 ꯑꯃꯁꯨꯡ 7ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯕꯗ ꯇꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ BSF ꯂꯥꯟꯃꯤ ꯑꯃꯒꯤ ꯌꯨꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗꯥꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 2 ꯁꯤꯔꯒ ꯃꯃꯥꯅ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯦꯄ꯭ꯔꯤꯜ 3ꯀꯤ ꯑꯌꯨꯛꯇ ꯃꯤꯌꯥꯝꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ CRPFꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯤ 3 ꯂꯩꯈꯤꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯑꯌꯨꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯅ ꯆꯤꯌꯥꯔ ꯂꯧꯗꯨꯅ DC ꯕꯤꯁꯦꯝꯄꯨꯔꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯕꯤꯁꯦꯝꯄꯨꯔ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ACꯁꯤꯡꯒꯤ MLAꯁꯤꯡ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ DCꯁꯤꯡ ꯑꯃꯁꯨꯡ SPꯁꯤꯡꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯔꯁꯦꯁ ꯗꯦꯒꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯟ ꯅꯔꯁ, ꯖꯤꯅꯤꯝꯁ ꯑꯃꯁꯨꯡ ꯍꯦꯜꯄꯤꯡ ꯍꯦꯟꯗꯁ ꯐꯣꯔ ꯄꯤꯄꯜꯁ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯔꯁꯦꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯐ꯭ꯂꯣꯔꯦꯟꯁ ꯅꯥꯏꯇꯤꯡꯒꯦꯜꯒꯤ ꯃꯤꯡꯗ ꯀꯠꯊꯣꯛꯄ 3ꯁꯨꯕ ꯚꯣꯂꯨꯟꯇꯔꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞ ꯉꯁꯤ ꯕ꯭ꯂꯗ ꯕꯦꯡꯛ ꯖꯤꯅꯤꯝꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯖꯤꯅꯤꯝꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯕ꯭ꯂꯗ ꯀꯦꯝꯞ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯤꯅꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯥꯛꯇꯔ KH ꯂꯣꯀꯦꯁ꯭ꯋꯔꯅ ꯍꯥꯏꯈꯤ ꯅꯔꯁꯀꯤ ꯁꯤꯟꯐꯝꯗ ꯆꯪꯂꯛꯂꯤꯕ ꯅꯧꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯥꯃꯆꯥꯁꯤꯡꯅ ꯃꯤꯑꯣꯏꯕꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯚꯣꯂꯨꯟꯇꯔꯤ ꯕ꯭ꯂꯗ ꯗꯣꯅꯦꯠ ꯇꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯂꯤ꯫ ꯕ꯭ꯂꯗ ꯗꯣꯅꯦꯠ ꯇꯧꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯊꯧ ꯇꯥꯕ ꯏꯗꯨ ꯄꯤꯔꯒ ꯁꯣꯏꯗꯅ ꯃꯤ ꯈꯔꯗꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯑꯁꯤꯗ ꯃꯍꯩꯔꯣꯏ 90ꯅ ꯏ ꯄꯤꯔꯤ꯫ ꯅꯔꯁ ꯍꯥꯏꯕ ꯁꯤꯟꯐꯝ ꯑꯁꯤꯒꯤ ꯑꯅꯥꯕꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤ꯫ ꯑꯅꯥꯕꯁꯤꯡꯕꯨ ꯂꯨ ꯅꯥꯟꯅ ꯊꯝꯕ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯁꯤꯅ ꯑꯅꯥꯕꯁꯤꯡꯕꯨ ꯂꯣꯏꯅꯕꯤꯕꯅꯤ꯫ ꯃꯈꯣꯏꯗ ꯐꯥꯎꯔꯤꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁꯀꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯤꯕ ꯑꯁꯤ ꯃꯈꯣꯏꯗ ꯌꯥꯎꯔꯛꯄ ꯒꯨꯟ ꯑꯃꯅꯤ꯫ ꯉꯁꯤ ꯅꯔꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏ ꯄꯤꯕ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯅꯔꯁ ꯑꯣꯏꯅ ꯑꯅꯥꯕꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯏ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯃꯤ ꯑꯃꯅ ꯅꯥꯕꯗꯒꯤ ꯁꯣꯛꯄꯗꯒꯤ ꯏ ꯃꯊꯧ ꯇꯥꯕ ꯃꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯃ ꯀꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯩꯕꯤꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯗꯥꯛꯇꯔ ꯂꯣꯀꯦꯁ꯭ꯋꯔꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫